Akashvani Imphal Ngangom Kiran pau pajari ahanbada maruiba pau COVID-19 positive oibagi sang leptan hengat lurba matungda ngasidi khara hantaduna mioi taramdoi khaktamak nauna COVID-19 positive oiki Manipur tararak suba glorious years of radio gi palan thorom Akashvani Imphal gi auditorium hall dengasi pangthokre Komginong marang kaina suba galonena longmi singna low panba hongnare laklipu numit nini rasu nong sukhigani hairi Asotpa masung akang ba amot akai sing tongan hapnanaba twin bin sing mahut department na NGO sing de yanthokre amasung Rashtrapati Draupadi Murmu gi bhashan de yumpham moiba lyric Wings of Our Hopes Volume 2 Ngaksal Mantri Rajnath Singh na phongkre Haukiba numit kharanida Rajasida COVID-19 positive oibagi sang leptana hengal uruba matungda ngasidi khara hanthaduna mioi taramdoi khaktamak nauna COVID-19 positive oiki Haksel bibaki serolamada hai ngasigi oina punna mioi nipumatoi test tawgi manungda mioi taramdoi positive oiki bani positive oibagi sang sad kunthramatoi dasmik taretni apunba positive case sama yankhanipan gi manungda mioi kun naba phaglakre Haujik active case sama kunthra lairi Haujik oribo COVID laisat ki matang na phongdokladuna IDSP gi state surveillance officer Dr. S Gopal na asumna hai Haujik active ta cham kunthra ban lairi ngasi disaster una mi tare ni mi trong positive ada ngasi positive oring je mild symptom ngakta ni home isolation da loina lai hospitalize amata taw aduga laihogi symptom leiraga ju numit tare ni khara isolated tawra leiraga mask khara upiraga adu mathanda fajarkadawni Measure your blood pressure accurately, control it, live longer haibiram da thama chumna chathaduna lakliba World Hypertension Day gi manung channa ngasi Imphal Hotel Imolista World Hypertension Day gi thorum pangthokre State NCD Division amadi National Health Mission Manipur na punna sinduna pangthokiba thormaduda Health Services ki Director Dr. Chambo Golmain hai thama chupna World Hypertension namida si pangthoktuna lakpani masigi saruk ama oina Akashvani Imphal na NCD ga khusumnaduna program kaya sandokpagi damak sumhana thagatpa phongdokki mahna hai hidak mana ka hena sisinabana BP wangkat ahli Dr. Chambo na hai It is very common now. I think this is mainly because of our lifestyles and the diet also, and we work too much stress and strain also, and then the habits of smoking things and all also, it really causes increase in the blood pressure. And in order to beat the obesity, we already had a walkathon, and this obesity is one of the main factor that causes increase in the blood pressure and causing hypertension and other complications like can affect the kidneys, heart, stroke and all like that. Thormoduda Family Welfare ki Director Dr. N. Hemant Kumar, State Health Mission Society ki Director Dr. M. Dinesu Sarukyaki. Manipur tararak suba glorious years of radio gi palan thoram Akashvani Imphal gi auditorium hall ngasi pangthokre Akashvani masung Doordarshan gi North East region gi ADG Assis Bhat Nagarna athoyu meetinglan oiduna pangthokiba thormaduda handak ising isau gi matamda kathokpagaloina na mathau pangthokiba Akashvani Imphal gi staff singbu ikai khumnaduna achamba khudol poching khusinaki Thormaduda Akashvani Imphal gi Director Engineers Dr. N. Nandakumar, Regional News Unit ki Assistant Director Thokchum Jogendra Jitamadi, Program Head Nongthomum Rama Yauna, Masak Naibo Officer Singamadi, Akashvani Imphal gi staff sing Sarukyaki. Loisilakpada Palan Thormasig Mari Lenana, Nat Kyo Jagoi gi Thorum Singsu Utki. Manipur Fair Service Bibak na Sinduna ngasidagi horaga numit humni chumna chathagadaba mangarak suba basic Fire and Life Safety Training Program for Hospital and Nursing Home with Thorum Ama, Ngasi Directorate of Manipur Fair Service ki hold pangthokre. Thormadu the RIMS ki Director Professor Dr. G. Sunil Kumar Sharma, Joint Secretary Dr. Mayanglama Bheto Singh, Health Services ki Director Dr. Chambo Golme Madi, Fire Service ki Director Dr. L. Nabachandra Singh Sarukyaki. Asiguma training program asi hojik phawbuda jila nipan na pangthokre maroina training program asi da mahu langpok tholp matamda matau karamna ngakthok chagani habagi matangda miyamda khanghanki Nainit Ifan amadi
Manipur Seva Samiti na punna khosamnaduna numit taruknagi oiba drone gi training program amanga sidagi akam patalaiba Nelit ki campus ta hawdokre tharmaduda Nelit ki assistant director Dr. A Bablu yauna akhang hai kayana wa ngangki pawgi marakta nateno break ama basket sidi yang halina puri piro laibina idina paksa pasana ba yeng sunati hine cheksin gadabadi acha thak lei basinida gari khambam parking du mafam jawda bani ne asi after park da hapchalasi ba ngai khu hema yani ai sum khanjage packing tawraba cha thak lei ba haibasidi yamna cheksin gadabani packet adu da Food Safety and Standards Authority of India fasai gi logo madi license na registration number yawbra haibadu yengadaba manufacturing date best before na expiry date masi su yawbra yengadabani nutrition information panel na ingredient list adu munna yenglaga afaba hakchang sokluidaba machi ba chinja khangadabani matamamagi khunai punshi mahingdu natreda haujikta khwaidagi cheksin gadabadi chaba thakpani pau jenjariba Food Safety Administration, Health Department, Government of Manipur. Tabiriba Pawasi Akashwani Imphal dagini. India Meteorological Department kumsi sahigi kumginong mahuksa supam thokpa changdagi hena chugin hena phongdokkibagi matungina haujiksu rajya sida kumginong marang kaina chuba hore. Nong hangma matamda ka hena sawa phiba mayoknarabasu nong churakpa matamdadi sabagi sang hantaduna miyamgi mahuksa gi punsida asaba khangbagi awaba hantanari. Maragasida India Meteorological Department Imphal Center na piba nongju nungsa gi pauna hai Manipur gi zila tara Tamenglong Sanapati Kangpokpi Imphal West Imphal East Ukhrul Kamjong Jiribam None amasung Pherjolda ngasi paktak nana nong chuki hayengsu rajya sigi tongan tongan bazila nipanda mayai erupkan nong chugani haina yellow alert lauthokre jila singadudi Tamenglong Sanapati Kangpokpi Ukhrul Kamjong Jiribam None amasung Pherjolni laklibu namit nini dana rajya sigi jila tarukta mayai erupat sangyong nong tagani hari Amaramna nongmarang kaina chubadagi rajya sigi mafum kayada lau panbagi thabak tapna tapna kankan narakli ngamkai jila oriba jiribamdasu lawmi singna kumgi nong lakpaga loinana lau panba hongnare hiramasigi matangda ikhogi pawmi gi pawdam ama Manipur gi ngomkhai jila ama oiriba jiribamda sabagi changsu leptana hingilakli adubu haukiba nongmanini gi mamangdagi jiribamdasu paratagi may arab ki changda nong chuba horakpadagi miyamna kharadi saphanare lamdam asida kumgi nong lakpadagi lawmi singna law panbagi thabaksu akan mamongda chathanari amaramda Manipur sarkar gi thausil amagi matung inna tha asigi kunmarida sub divisional agriculture officer gi khuthangda chathok leba phawdi sing lawmi singda phanghallagani haibadu jirib miyamna Jiribamgi lawmi singna khawrang na ngainari Akashwani Imphal gi pawgi damak Jiribamdagi ngathem bisajit Imphal East jila gi manungda sialiba turel singi khongnungda aina yadaw mawngda semgot sagliba sing numit tare ni gi manungda lokthoknaba Imphal East jila gi deputy commissioner na khangali Deputy Commissioner na ngasi thokpa cherol amada hai Imphal East jila fauduna sialiba turel singi khongnungda aina yadaw mawngda lam khopsinduna dukan crematorium yauna atai makal khurima ke sangot sagliba singa sina nongju thagi matamda turel gi isen apan me piduna ising sok thon bada mateng pangli maramaduna numit tare ni manungda masa masana sajaliba sing sidoktrabadi ain gi matung ina matik chaba thabak sing lokhat lagani hairi Directorate of Municipal Administration, Housing and Urban Development Mahutna asotpa amot akai sing amadi akangba amot akai sing tongan tongan hapnana ba dustbin sing NGO sing da ngasi yan thokre Imphal City Convention Center da pangtopa thormaduda Imphal East amasung Imphal West jila singi yumthong lising taruk satret mariput taretta amot akai sing hapnana ba dustbin sing adu mahut ki Principal Secretary RK Dinesh na yan thokki Dustbin ani na saba twin bin asida yauriba higok masugi dustbin da asotpa amot akai sing hapkani aduga asangba masugi dustbin dana akangba amot akai sing hapkani Thoramasigi matang na fongdolodona mahut ki director ngangom utam na hai amot akai sing ase sayul amagi manungda yamdrabada ahumlakti lokhatkani masina lambi sorok sing luna na thamnanaba sangsiliba campaign asida chauna kanaba piragani dukan khuding manasu amot akai sing khongat palakliba singda soidana yauksin gadabani hairi
Sandel District Health Society gi National Tuberculosis Elimination Program na shinduna Jana Bhagidari for TB Mukta Bharat ki sargamoina nongmagi ba pawmisina khanghanbagi thormama ngasi jila asigi District Tuberculosis Center da pangthokre ngasi gi thorma da TB laina gi maramda khangai sina wangangki pawmisina hanglakpo hangsingi pawkhum su piki thorma sigi matangda District Tuberculosis Officer Dr. Tongan Royal na asumna hai Appointment mainly 100 days campaign to give a vulnerable population high population currently TB narambaya natraga TB infection like rambaya chinabasing do me am test awzabani appoint 100 days campaign the loya test tawong am khide khara wa thawi adu do appoint house is continue follow up toraga test tawri laiba public mayam nasu akoi bu cooperate tawbiyo akoi staff sing na ko matamda field da test tawbi ko ke ha matamda hangoi de bigi ikai de bigi problem laiba mayam da pasana seng na haibiyo so that akoi nasu boy bu help tawong am hanbiyo Laibak sinba thungna sathariba dartiaba campaign gi sorogomoina ngasi Tengnopol jila gi khulsaibung amasung lamlong khulenda tongan tongan schemes gi matangda miyamda khanbagi nongmage ba thorma ma pangthokre thormaduda masigi SDO Muhammad Najmun Huda Khan amasung khulgilusing basing yawna tongan tongan bibak singi official kaya saruk yaki lam koiba sing yamna maru oiba lam thung phama moire ba loktak pat kanak nana leibom phom singda kanaguma khara na mayai kabani sagi polam sing jon ba tokna na ba United Women Development Organization Bisnupur na hari luba sinanga sing thau khong da pangthoki ba pawgi mi phama da wangang kibilu sing ba sing na hai asiguma thong sing na lam koiba lakliba miyo sing da mayai kabani sa sijina bagi sang hengat halli asiguma thorom sing asi pangthok pa lep na ba masung mayai kabani sa sing yon ba tokna na basu lup asina taksilli Nambol ge SK Women's College ta nimitara ni chuna pangthokadaba Hindi lol ge kyam amanga shidege haukre Kendriya Hindi Sansthan Dimapur Kendra masung SK Women College ki Hindi Department amadi IQA sinapuna sindana pangthok pathar moduda college asigi principal Dr. RK Lokendra masung Kendriya Hindi Sansthan Dimapur Kendra gi Regional Director Dr. Thambu Yauna shangnareba mi kya saruk yaki lagliba thasi kunmanga inga gi thasi numit Ambubashi aroiba nimit oiba maramna hyangthang larimi imagi thong hangloi hairi hyangthang larimi development seva committee ke serolomada hai nimit asigi muhutta mathangi nimit thasi kuntaruk sagol sinamit oina imagi lai thong hangani imagi darshan tawining basina nimit asida lakna naba committee na hairi Aryan Theatre ge life member oirambi sangnaribi artist Kshetrimayum Rashi Devina laikhidabada theatre asina awabu phongdokre Aryan Theatre ge vice president Hobam Mani Kumar namayai tangbul loduna ngasi numidangaram pangthokiba awabu phongdokpagi mifam amada minute ani tumina leptuna laikhidrabagi yamfamdai kai khumnabu utki Akashvani Imphal gi pau tabiri Ngaksel Mantri Rajnath Singh ngasi New Delhi da Wings of Our Hopes Volume 2 haiba larik ama phongkre larik asida Rashtrapati Draupadi Murmu na kumjale singani kulhumdoi dagi kumjale singani kunmari ga July fawgi manungda wangang khiba sing yauri Hauzik sanabagi pau Kshetrimayum Birosh tagi Manipuri ki judoka Linthoi Chanambamna Berlin Junior European Cup ki sanagi takman loba ahanba Bharat macha oire Linthoi Chanambamna kilogram humphumdoi kanglukta Poland dagi judoka bu maithiduna sanagi takman adu laukhibani Linthoi Chanambam lising ani kunithoi da Sarajevo da pangthokhiba kilogram 53 ki cadet world championship tasu world title lorpa ngamkhibani mahakna mai paklakpada Rajyapal Ajay Kumar Bhala amasung hanagi mukhyamantri Nongthuma Birenna thagatpa phongdorakli Classic Football Academy All Manipur Football Association na sinba anishuba Premier League ki makhatanba matching da saruk yararoi Academy asigi sanarusing chahi asigi May 13 da contract loikhibana tournament asidagi toknaba warip lokhibani team asiga sanagani toramba atoppa club singda point ahum piragani haina amfana khanghalakli Amaromda Taramanga Suba Amfa Senior Women's Football League lising ani kunmari kunmanga gi ngasi sanagadaba matching nong numberum oiduna yaithokre anova fixer kona thoklagani haina All Manipur Football Association na khanghalakli ani suba chalo football tournament ki ngasi sanakiba matching da Hoidrom FC na Chana FC bu Panjil ani shinoda Divergent Football Academy na Chinglemba FC bu Panjil manga mari da Central High School na Saijang bu Panjil ama shinoda EVSC na Ngamba FC bu Panjil ani amada thoikre Kangba Chess Academy Ningom Thong na sinba ani shuba Kangba Junior Under 20 Classical Chess Tournament lesing ani kunmanga ngasi losin kre Sisu Nista Niketan gi Dayananda Thaudamna ahanba position KV Imphal gi Sinthoiba Ningthemchana ani shuba amasung St Joseph School gi Yaifaba Yumnamna ahum shuba position tare Kiran Aroi badamar weu pau amohanna COVID-19 positive oibagi sang leptan hengat uruma matungda ngasi de khara hantheduna mioi taram doi khaktamak nauna COVID-19 positive oiki
Maripu Tararak Shuba Glorious Years of Radio ki Palan Thoram Akashwani Imphal ki Auditorium Hall dengan si pangthokre. Komginong marang kaina chuba galonena lomi sing lau pan bahungnare lakle benumit nini desu nong suki kani hairi. Achotpa masung akang bamot akai sing tongan hapna ba Twin Bin Sing Mahut Department NGO sing yan thokre amasung Rashtrapati Draupadi Murmu ki bhasan da yumphamoi bularik Wings of Our Hopes Volume 2 Ngaksel Mantra Rajnath Singh na phongkre Paulo Jare.